रेजिशन अमगी कादर मरी सिरे अमना सोकलगा फारे अदुगा असम राइफल्स की पर्सनल अहुम सोक्तुना मिलिटरी हॉस्पिटल दा पुदुना लाइकनखरी थौदोक असी ngasi अयु अनंबदा पुंग मरी रोम तारकपदा चुरचांपुर डिस्ट्रिक्ट गिना नोंगचुकलोमदा किलोमीटर मरफू मुक लापना लेबा अदुगा हेंगे पुलिस स्टेशन गिना अवांगलोमदा किलोमीटर कुन खक्तमक लापना लेबा खंपी खोगी मफम अदुदा थोखिबनी थौदोक थोखिबा मफम अदुदा मणिपुर अमसुंग यूनियन लेंगाकी सु तौनबदा याउद्रिबा यूनाइटेड कोकी नेशनल आर्मी की खुसु खुलाई मतिक चाना पाइबा कादर सिंह चंगजफम लौदुना लेरे हाइबा पाउदगी ngarang ahingdagi hauduna mafam aduda kuntragataret suba Assam Rifles ki masing yamlaba personnel singna mafam adu tana changsingkhibani air personnel singna mafam adu yoshilubada UZ group sing asigi kadar sing makoi tamna nomai kapa horakhibani masidagi nakal anigi marakta akanba mawongda pung amarong khuthoknakhibani hairi थौदोक असीदा यूकेएमए की कादर मरी सिरगा असम राइफल्स की माइकैदगी पर्सनल अहुम सोखी अदुगा लालहुलुप असीगी कादर अमना नोमैना पांदुना सोपदगी फारगा चुरचांपुर डिस्ट्रिक्ट की हॉस्पिटल दा लाइकनखी हाइरी लेखिद्रबा यूकेएमए की कादर मरी की हकचांग सिंह एम्बुलेंस दा हापतुना चुरचांपुर डिस्ट्रिक्ट की हॉस्पिटल की मिरल संगदा पुरक्तुना थमख्रे पावसना मखाताना हाइबदा थौदोक थोकफम अदुदा लालहुलुप असीगी अफबक बखगी खुसु खुलाई पाइबा कादर तरागा तरेट लोम लेरंबनी अदुगा कुंट्रागा तरेट सुबा एआर गे पर्सनल सिंह मांगजिल थादुना चंगलबसु ऑपरेशन अदुदा कुनगमाथोय सुबा परा रेजिमेंट की स्पेशल कमांडो पर्सनल सिंह असु मतेंग पांखी हाइरी अमरोंदंग असिगी थौदोकता लेखिद्रबा यूकेएनए गी कादर मरी गी हकचांग सिंह लेरोन चंदुना अरोइबा मथौ मंगम पांगथोक्ट्रिबङै पांगथोक्ट्रिफावबा ngasi ahi mongyadagi hauraduna चुरचांपुर डिस्ट्रिक्ट टोटल शटडाउन की खोंजंग चंगसिंगनी हाइना लाथोखी अदुमोइनमक खोंजंग असिदा वाटर सप्लाई अना लायेंग मीडिया अमसुंग लेरोन चंबगी थौरमदा सरुक यागदबा सीएसओ लीडर सिंगदी कोंथोकनी हाइरी हंदकी संगाई फेस्टिवल कदोम थोकदौरी हाइबा टूरिज्म लोशंगना फाउबा लेखाई ताद्री मे अहोम मिसिंग अनिया कुंदो हुमदोदगी मणिपुर कांगलुप मसेगी तमथिरबा लान थोरखिबदगी पांगथोरखिदबा मणिपुर संगाई फेस्टिवल बु हंदक चहीगी ओइना हानदगी हेन चाउना पांगथोकनबा लेंगांगना होनरदुना राजभवन दा गवर्नर याउना फेस्टिवल असगी थौरांग सिंह लौखतनबा मिफुम फावबा पांगथोकतुना खनखरबसु ngasi nungthil फावबदगी फेस्टिवल असि सोइदना पांगथोकलगनी हाइबा वाफम लेखाई तारमद्री राजभवन दा पांगथोकिबा फेस्टिवल असगी मिफुम खक्ता नतना मसिबु माइ पाखनबगीदमक मरी लेनबा लोइशंग सिंहना मथौ ताबा थबक सिंह पाइखलकपदा नतना सब कमिटी न सिंहबसु सेमख्रबनी हाइरी लेंगा के माइकैदगी लौखलकलिबा थौरांग असिदगी रिलीफ कैंप सिंहदा चंगजफम लौरकलिबा आईडीपी सिंह मखोगी तोंगान तोंगानबा लुप सिंगे फेस्टिवल असि पांगथोके हाइरबसु मखोइबु मसागी मयुमदा हंजुन हंदुना महुसागी फिल्मदा लेरबा मतुंगदा पांगथोकपियु मखोइना रिलीफ कैंप लेरिंगै फेस्टिवल पांगथोकनबा लेंगा थौरांग तौरकलिबसि मखोइदा लकनबा ओइना थोकले हाइबना चिंबा वाफम फोंदोकनख्रबनी मरुओइना मोरे कांगपोकपी अमसुंग चुरचांपुरदगी लांजिलकपा सिंह याउना इम्फाल ईस्ट की लांजिनखिबा खुल मंगागी आईडीपी सिंगी लुप अमनसु यानिंगदबा फोंदोकखिबगी मथक्ता मणिपुर बु मियामना ख्वादिगी मपांगल कनबा लुप अमा ओरिबा कोकोमिनसु मणिपुर संगाई फेस्टिवल बॉयकॉट तौगनी हाइबा वाफम पाउमी सिंगी खुथांगदा फोंदोकख्रबनी लेंगांगना फेस्टिवल असि पांगथोकनबा होनरकपदा अमसुंग आईडीपी सिंह याउना लुप सिंगना पांगथोकपा यारोय हाइबगा लोइनना बॉयकॉटना चिंबा तौरकपदगी ngasi pauchi asna festival asigi arangpham oiriba लोइसंग सिंगी मनुंगदगी मणिपुर टूरिज्म डिपार्टमेंट चतुना लोइसंग असगी ऑफिशियल अमगा उनादुना वारी सानरुबदा महाकना हाई हंदकी फेस्टिवल असि हप्ता कांगजेबुंग अमसुंग वैगचंद्र ओपन एयर थिएटर दा मपुंग ओइना फेस्टिवल की वेन्यू ओइना पांगथोकनबा थौरांग तौरी अदुबो फेस्टिवल असगी कर्टन रेजर की थौरमदी बिष्णुपुर डिस्ट्रिक्ट ता पांगथोकनबा प्रपोजल तौब लेरे अदुम ओइनमक थौरम असि डिस्ट्रिक्ट असगी करंबा मफमदा पांगथोकदगे हाइबदुदी लेप्ट्री हाइरखी पाउची असिना हंदकी फेस्टिवल असि लुपा कया चंगना पांगथोकनबा थौरांग तौरिबनो हाइना हंगबा वाहंगी पाउखुमददी ऑफिशियल अदुना हौजिमकी ओइनदी चपचाबा खंगबा ngamdri
फेस्टिवल असी पांगथोकपदा सरुक यागदबा डिपार्टमेंट सिंगदगी मागी चंगदबा बजेट सिंगदगी डाटा खोमजिली बजेट की डाटा सिंग खोमजिलबा मतुंदा गवर्नर तानादुना फेस्टिवल असी करी करंबा इवेंट सिंग यावहनगदगे हाइबदु लेपथोखिगनी हाइरखी लोनना पाउची असना रिलीफ कैंप लेरकलिबा आईडीपी सिंग यावना लुप खरना फेस्टिवल असी पांगथोकपिगनु हाइना फोंदोरकलिबा असिगी मतंगदा टूरिज्म डिपार्टमेंट करी फिरेप लौरबगे हंगलुबदा ngasi fawbagi oiladi festival asigi thawang tawbagi wani pangthokpa natraga pangthoktaba haibadu chapchana khangdri government ki maikaidagi karamba decision lawrakadage haibadu yengkiba tari hairiki handaki pangthokani thawangli ba festival asi moirang khunauda sel yamna changna semgatkiba ethnic park tagi hojik park asigi repairing thabak chathari bani mafam adudi festival asigi venue ama oiraroi haina su phongdorakhi Panbayabadi handak chahigi Manipur sangai festival pangthok piganu haina IDP sing amasung loop kharana akan bawafam sing phongdorakpadagi makha tarakpada mahiroi shingi loop ama oriba Democratic Students Alliance of Manipur desam ge maikaidagi su festival asi pangthok pa chumroi haiba haina wafam phongdorakli National News on Pathokchari. Governance ki matang da wahang tawagta na bagidamag Modi na naha singbu social media da mapukning luptuna leheningli. Congress luchingba Rahul Gandhi na Bihar gi mikhal mari leina na pangthokpa rally da wangang bada leibak asigi governance ki matang da soiriba kaya asigi maramda lengak na naha sing na wahang tawagta na bagidamakta Prime Minister Narendra Modi na leibak asigi naharol singbu social media platform kaya gi video amadi reel na singba mapuning luptu na lehenba pamli hai na phongdorakri Rahul Gandhi na hai leibak asigi naharol singbu lenga ki governance ka mari leinaba issue education health amadi thabak phangdabana chingba hiram singi matangda lengak ta wahang tawhanda na bagidamakta social media gi video namduna amadi video sing asida naha singi pukning luptu na lehenba hotnari Ngalingai matamda hojiki nalanda asi leibak asi khwaidagi faba mahilosang sing leiba mafam oirami matamaduda nalanda da China Japan amadi Korea na chingba leibak singdagi mahiroi singna mahitamba laklami adubu PM Modi di ngasi asigumba mamal yamlaba amasung naha singi punsigi lambi oigadoriba mahilosang sing asi masak khangdabada natana mahakna masasu education gi sasinaba certificate paiduna leidi leibak ama chokhatpa haibasi hagulakliba naharol singna leibak asigi governance healthcare education na chingba lam singda mamutana khanglaba amasung naha singa thabak fangbagi chang wanglaba matamda chokhatpa ngamgadoribani adubu center da laiba PM Modi na luchingba laingak asinadi matam sangna power pai na bagidamak naha singbu mithoi mihenba amasung laingak ki asoibu sing puthoktuna miyam da wangang bangamba mioi amamam ohenaba pamdri haiki Rahul Gandhi na makha taraduna karigumba Bihar da INDI blog na mikhal mai paktuna power pairabadi state asidagi hauduna Congress party na leibak asigi state kudimakta nalanda ga manaba education gi environment lehenaba amasung semgat anaba hotnagani PM Modi na naha singbu Instagram Facebook amadi YouTube ki video sing semduna maduda pukning luptuna leiba naha sing ohenaba pamlibasigi ona tainabada INDI blog na leibak asigi naha singbu mahi masing haiba hauna lojai khangba batamga chanaba skill sing haiba leibak ta thokliba issue khudimak mamutta na khangba amasung masigi maramda wangang thokpa ngamba mioi amamam oihengani haiki mahakna makha taraduna Modi amadi Home Minister Amit Shah na matam pumnamakta board huranduna mikhal mai pakani haina khaliba wakhalon asi naha singdagi hauduna aikhoi apangba natte haibadu utpagalonena vote huranbagi thabak thoram sing asigi mayokta lepminanabagi matam oire pangthokadoriba Bihar mikhal asida NDA na kaidaunungda mai pakloi Bihar da lengak sengudoriba INDA gi lengak adu Dalit lairaba lomi Simi amadi khunai gi sotha horaba kanglup singi lengak oigani Chada naudada lehoba Indian democracy gi system asi semdoktuna afaba matik chaba mida sinaba fai Sasi Tharur
Senior Congress Luchingba Sasi Tharuna India gi political game oiba chatna kanglon amadi miyam gi wakhalonda chada naudada lehoba democracy gi oiba masakta miyam na thazaba thambagi mahuta matamatang gi oina thorokpa afaba matik chaba miyoisingda politics gi oiba masak khushinaduna chakhatna beba khotna bana chungani haina fongdokri mahakna high political power haibasi mamangda leiramba afaba miyoi kayagi chada naudada adumak lehawi haina miyam thazabagi mahutta matamatangi oina thorokpa afaba miyoi singna khunai asigi grassroots level da leiriba miyam gi awaba sing hakthengana uba ngamduna amadi mateng pangduna governance ki quality fagarhana ba khotna ba ngamba mishak adu masak khangdoktuna miyam na hariba misak sing asibu Indian democracy mai ohengadabani haiki Sasi Tharurgi wafam sing asigi kudung chabalawduna BJP gi spokesperson 𝐍𝐄𝐰𝐓𝐕 Gandhi gi imung manungda atamnana onsinduna wangang na kre 𝐍𝐄𝐰𝐓𝐕 hai Dr. Sasi Tharurgi achumba wafam sing asi Nehru Gandhi gi chada naudagi oiba politics asida atamnana attack tawbani Nehru gi matamdagi Rahul amadi Priyanka Gandhi gi matam sida miyamna political leadership haibasi pokpada yarakpa magun amani haina khanaribasi aranbani haiki International news amuk pathok chari Minay nanglaba Gazada ISF Sengatanaba US na UN draft resolution circulate tawkri Israel gi lami anirong koshinduna thamlaba Gaza International Security Force Sengatanaba gi draft resolution USA na UN Security Council gi members singda circulate tawkri Axios of Fangbok draft resolution ki copy amagi matung ina draft resolution adu sensitive oiba resolution amani haina thamkibaga loinana resolution adu macha khaina khangan ki badina leite adu moinamak draft resolution adu Gaza bo lengak nabagi damakta US amasung atopa leibak singi asan ba miyengdani hairi US officials singna Axios cha thamlakpa warol amada UNS ki sigi members singda circulate tawkiba draft resolution adu lakliba numit kharani asida council members singi marakta yashinabagi matangda yomfam oiraga loinana lakliba chayol asida vote lawanabagi pandam thambaga loinana mathang chahi gi January fawda Gaza ISF ki ahanba troops sing mathok tawhalagani hairi US official makata na fongdor kibada ISF asi enforcement force ama oigani masina peacekeeping force ama oina mathau tawbagi mahuta Gaza da leiriba miyam da ngak senabagi thorang amagi makhada tongan balaiba kayagi lanmi singa saru yagani hairi Gaza gi Board of Peace kamun taraba matungda ISF mathau tawhanduna tongan balaiba kayagi lanmi singna Gaza lengak tasaru yagani hairi Draft resolution asigi matungina Israel amasung Egypt ka ngangkhai thangnana leiriba Gaza gi mafam singda ISF mathau tawhanduna micham singak senbada natana humanitarian corridor sing ningthina mathau tawhanduna anoba Palestinian police force sing training pi bagi thabaksu chathagani hairi Arobada typhoon 𝗠𝗔𝗡𝗣𝗥 Philippines cha miyoi kunga taruk shihankre kayana mayum makai lehandri Central Philippines cha typhoon 𝗠𝗔𝗡𝗣𝗥 maram oiduna miyoi kunga taruk hatkre amasung miyoi kayana mayum makai leitana wana khangdi typhoon 𝗠𝗪𝗡𝗣𝗥 maramna oiduna leptana churapa nongna Central Philippines ki Cebu City da laikhom leinang yawba ichawna gari yawna lanthum kaya chawna amanga ta thoon badana chana yung kaya su tekre hairi Cebu City ki Civil Defense Deputy Administrator Rafaelito Alexandrona AFP da telephone ki kuthang da thamlakpa warol sing amada Cebu City khaktada miyoi kunga mathoi shikre hairi amasung Laibak adu da sikhiba migi masing kunga taruk yaukre hairasu makhata na fongdorakhi sikhiba miyosing adu ayambana Iraq naduna sikhibani hairasu administrator Alexandrona fongdorapaga loinana weather specialist na Cebu City da chamaga marfuga humdogi changda akanba mawongda nong chukhi hairi Cebu City ki fiba masi tambangamdaba amada leire haina fongdokladuna Governor Pamelana City aduda hena tamchiba mawongda akanba nungshit silakpagi oithokpasing lei haina
Thamladuna city aduda lairiba ising hena motion kiduna miyangi punsida achoba khudung chadaba ama mayoknare haiki. Local disaster official Ethel Minozana Cebu City dagi angang ki hakchang ani su fangbangam le haina thamlakhibaga lunena ichang thokpham leitraba yum singda lairiba miyoising busu kanbagi thabak sing chathari hairi. Scientists sing na thamlakhiba section warol amada khutse mathoanba ingasagi khal kaichalakpana hena akanna nonglei nungsit silakpagi othokpa lai haire su phongdokhi. Norris Winona Sandokchari Banukigi Pau Patokchaba Matang Asida Loshinjare Mityeng Tabiri Bapumna Mapu Amuka Suhana Kurumjari. Master Tobiningba Mahiroi Singitamakta Sparkle Iju Service na Ebrota Master Toba Yabagi Kudong Chaba Pizari Management Engineering Professional Course Yauna any subject Master Tobagi Kudong Chaba Pizari Tambiningba Mahiroi Singitamakta Course Selection Documentation English Language Training Visa Application Mock Interview Preparation Accommodation Chingba Sparkle Ki Maikaidigi Mateng Pizari Loinana 100% Education Loan Scholarship Facilities, Part-time Job Assistant ki khudong chaba su pijari. Hairiba countries sing adudi UK, USA, Ireland, Australia, Russia, Italy, Germany na chingbani akopa marol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV Building Hatta New Chekon Road da lengsin birau. Master Tobiningba Mahiroi Singidamakta Sparkle Iju Service na Ebrota Master Toba Yabagi Kudong Chaba Pizari. Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.